ꯂꯩꯔꯤꯕ ꯃꯤꯔꯣꯜꯁꯤꯡꯗꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯁꯦ ꯂꯩꯔꯤ ꯍꯥꯏꯕ ꯎꯠꯄꯤꯌꯨ ꯌꯥꯔꯤꯕ ꯃꯈꯩ ꯒꯥꯔꯤꯁꯤꯡ ꯃꯇꯥꯏꯗ ꯈꯤꯇꯪ ꯁꯥꯏ ꯇꯧꯁꯜꯂꯒ ꯂꯩꯕꯤꯌꯨ ꯂꯝꯖꯦꯜ ꯆꯤꯡꯈꯠꯂꯦꯅ ꯂꯝꯕꯤ ꯃꯇꯥꯏꯗ ꯍꯥꯏꯗꯣꯛꯄꯤꯌꯨ ꯒꯥꯔꯤꯁꯤꯡ ꯊꯧꯅꯥ ꯄꯥꯡꯒꯜ ꯍꯥꯞꯄꯤꯗꯅ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯁꯣꯔ ꯌꯣꯛꯄꯤꯅꯕꯤꯌꯨ ꯍꯧꯒꯠꯄꯤꯅꯕ ꯂꯩꯔꯤꯕ ꯐꯤꯕꯝ ꯈꯨꯗꯤꯡꯃꯛ 시가 이제 탈러다 오네. 여기들에. 빨리 가서 안 돼. 집에 뭐. 아, 시간 안 되지. 제 그림이 남만의 민족에 해내오기다. 어.